ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯐꯥꯊꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯥꯟꯅꯒꯨꯝ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯆꯤꯡꯇꯝ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯨꯔꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯐꯟꯗꯤꯡ ꯃꯈꯥꯗ ꯀꯨꯝꯖꯥ 2018ꯗ ꯏꯝꯐꯥꯜ ꯏꯁꯠ ꯑꯃꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯋꯥꯡꯈꯦꯝ ꯁꯤꯐꯥꯏ ꯂꯩꯀꯥꯏ ꯑꯃꯗꯤ ꯈꯨꯟꯗꯣꯡꯕꯝ ꯃꯄꯥꯒꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯕ ꯍꯧꯈꯤꯕ ꯊꯣꯡ ꯑꯅꯤ ꯑꯃꯗꯤ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯥꯎꯁꯤꯡ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯅ ꯁꯥꯕ ꯑꯟꯗ꯭ꯔꯣ ꯏꯃꯥ ꯀꯩꯊꯦꯜ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ 2019ꯗ ꯊꯣꯛꯈꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯍꯤꯔꯝ ꯀꯌꯥꯗ ꯑꯆꯧꯕ ꯈꯨꯔꯧ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯐꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯁꯥꯎꯅꯤꯡꯕ ꯅꯨꯡꯁꯤꯅꯗꯕ ꯀꯌꯥ ꯑꯗꯨ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯦ꯫ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3 ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯏꯪꯇꯞꯄ ꯃꯅꯤꯄꯨꯔ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ꯫ ꯃꯩꯍꯧꯔꯣꯜꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯐꯨꯔꯨꯞ 33 ꯀꯥꯏꯅꯕ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯐꯨꯔꯨꯞ ꯑꯃꯠꯇ ꯆꯤꯊꯍꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯟꯗ꯭ꯔꯣ ꯑꯦꯁꯤꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯉꯥꯛꯀꯤ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯄꯇꯥ ꯇꯥꯗꯕ ꯈꯨꯜ ꯀꯌꯥ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤ ꯄꯇꯥ ꯇꯥꯕꯤꯌꯨ꯫ ꯑꯟꯗ꯭ꯔꯣ ꯑꯦꯁꯤꯒꯤ MLAꯅ ꯊꯥꯡꯒꯠꯂꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯑꯟꯗ꯭ꯔꯣ ꯑꯦꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯔꯛ ꯈꯨꯜꯂꯛꯀꯤ ꯂꯝꯕꯤ ꯃꯆꯥ ꯃꯆꯥꯁꯤꯡ ꯁꯦꯝꯖꯤꯟꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯑꯃꯁꯨꯡ ꯑꯣꯒꯁꯠ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ MLAꯗ ꯁꯤꯟꯅꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁ ꯑꯃꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯕ ꯍꯧꯅꯅꯕ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯈꯪꯍꯜꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯝꯕ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯗꯣ ꯃꯗꯨ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯏꯆꯟ-ꯏꯆꯦꯁꯤꯡꯅ ꯑꯃꯗꯤ ꯅꯍꯥꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯍꯥꯟꯅ ꯀꯝꯃꯨꯅꯤꯇꯤ 33ꯅ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯕ ꯂꯝꯅꯤ꯫ ꯀꯝꯃꯨꯅꯤꯇꯤ 33ꯅ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯕ ꯂꯝꯁꯤ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤ ꯑꯩꯈꯣꯏꯅ ꯅꯩꯅꯔꯨꯔꯁꯨ ꯇꯥꯡꯀꯛ ꯀꯌꯥꯗ ꯀꯝꯃꯨꯅꯤꯇꯤ ꯑꯄꯨꯟꯕꯁꯤꯅ ꯃꯅꯤꯄꯨꯔ ꯉꯥꯛꯑꯒ ꯂꯥꯛꯈꯤꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯟꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯉꯥꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯤ ꯍꯥꯏꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯃꯤꯟꯅꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯦ ꯑꯏꯪꯕ ꯁꯥꯟꯇꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯣꯔꯛꯑꯁꯤ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩ ꯇꯦꯟꯖꯟꯖꯔꯤ꯫